Nagaland Chief Minister Zeliangna Manipur Thugaina Bohona Roidabani, Ayan Giwang Mada Tabak Tauridabani Haina Dr. Dhanavila Shamna Pongdorgli. Hozupau Shandon Pizari. Nagaland Chief Minister T.R. Zeliangna Ukrulda Pangthokpa Luingainigi Torumda Haikibu Wapam Madu Highway the Wapamni. Ayan Giwang Mada Tabak Tauridabani Haina Dr. Dhanavila Shamna Pongdorgli. Handak Ukrulda Pangthokiba Luingaini Festival da Nagaland Chief Minister T.R. Zeliangna Phongdokiba Wafam Adu Manipur Sarkar Joint Committee on Inner Line Permit System Amadi Manipur da Leriba Tongan Tongan Bamiui Kiana Maki Wafam Adu Gandem Tobagaloinana Mahakna Adugumba Manipur Thugaina Wafam Ngang Loitabani Haiba Wafam Kia Leptana Phongdon Ragli Jeraksida Istv News na Lamdamasigi Sangnai Social Scientist Danabir Laisramga Unaduna T.R. Zeliangna Haikiba Wafam Aduna Manipur gi Saktam da Kari Ohilakpa Yabagi Haibadu Ngasi Miyamda Muktang Paudumjage Tamo T.R. Zeliangna Haikiba Wafam si Aikoi Kamai Yengbe Maki Wafam si Sunil Kainone Akoigi Manipur gi Chief Minister na Manipur gi Cabinet Minister Jingzina Yam Lembadagi Matam Yam Sangna react Torokidreko Adubu T.R. Zeliangna Magi Kaino si my statement se Masi Tasengna Hargadi Akoigi Nagaland ne Nagaland Lotha Degi Form Riang Ginger guy na my community am leva Moisi in comparison with the Aw Angami Shema Yam Satina Tona Legazani even Lothaze see I officer am bolem dung mande but adu the South and Moy Eastern Nagazingi movement or say Eastern Nagaland Tongan gain high never but he didn't think about his community he didn't think about the problem of his state ko manas de la ga sungang bose in comparison with him akogi Manipur gi leiba lengak yam thi phagre maram di all the communities akogi leiba naga oro kuki oro leising sida permanent executive in a secretariat leise their number is more than the general maite di heleva Maki Wafam se akoi kamai yengbe masina Manipur gi integrity da kari ohelape masi swaino magi hiram gudi mukti yengbo ko akoi gi na loina helena lobi ai adubu Sigum Basida say power and about the Wava state ki Togadaba subject 66 lady, Delhi and Togadaba Mokdate lady, Animal Tobinaba Nimpumari lady call. Sidabok Delhi Nabova, Kutis and Bayadaba, my subject Humbuto never. Sida Nagalin Nakadungamni. Adubu, Prazazing this mind to address to was number with Sunil Ain Kanbada, Wagi Prazazing the Hena. Oi roi do posi oi gadra gain khalak pa podam lei adu matang chana khoi Manipur ga mena muk sengdok puse si yam thina maru oi ha di sengdok ta bani handak sengdok pusi mai tawam thu ena khali masimak si na traga di lana logi ba ya ba gi pod le duga yam na communal makhoi ne hen oi gre moin hen oi gre in short ka Amarom da damo magi handak Luingaini Festival Ukrul gi Ukrul da pangthoki bese masida Ukrul gi ichininaw singna kari gi damakta Nagaland Chief Minister bu Chief Guest hoina saruk yahan khibani hana khanbage masi moina moigi se Nagaland gi saruk si pakthok pa moina Nagaland punbagi wakhal si leibagi organization sing na masi tawne aduga praja mayam na gadi moigi Chief Minister lagbu de khoi Chief Minister lagune phani ga khanba jar ada amo ro hojik yengba yari si de ko aina sum khandaba da se khudamoina Nagaland Zungaire, the Mizoram Zungaire, Loino ILP Salinico. My Magi state ki Panana Saliba, ILP, my Prazagi, and Torisida, Manipuri government of Magi Prazag, the Panama Loxeva, stay in the Moini yet Paisa. A sing Haradi politically, didn't number Tagaman is substandard. That is really substandard. Masi politics Kayawa, social worker go ba horok patang ay ba tha nium daga leba mi leidra moi na ngang do ko ne moi ngang da bse but they are not politically mature at all ai gi mot ko to bom thok teng khali maram di state amana khut thingin mase masi moi na khangje ta bagi to ne hai bata mapung ne yeng mada handak T.R. Zeliangna gi wafam se aikoi kamai yeng ba du masung ba thabak si matung da mona tawdaba phai na khali kari habining masi sunil matung da mona tawdaba phai kaino da moi gi je ta seng state ama lamjal laga smain to bse praja jing duna nomai maton ki budai torma juai ko adu ta seng na nungsibo am da juai ado matung da sukto to da phai na ta di ma legal suit ka tonar khini se legally yade haba to some extent smaina state ama da laga state ama da communal wa ga haibse T.R. Zeliangna Luingaini Festival da saruk yaduna lamdam asigi laminari ba Yellow me singi marakta singsep thaba yaba wafam phongdok number si laibak thibani haibasi Manipur Sarkar
JCILPS da natana lamdam asida leiba tongan ba mioi kanglup kiana fongdok narakli marak sida ngasi ISTV news ga akhanana unariba social scientist danabir laisram su asigumba thabak thawong asi matungda amuk hana tawroidabani haiba wafam asi miyam puna taminakre ISTV news gi damak paudam jariba Sunil Kumar cameraman Tomba Inau amadi Dake Kangla Imphal Johnstone maning da hauzik sariba temporary market set asima pham sade haiduna Manipur sarkarna hana sagani haki pham singda kaithel sabigi thabak chathada babu yaning da phongdok tunanga se imai ki kaithel ohumgi kaithel phabi ma singa madi temporary market da phom phamli nupi singna ngasi irang haurakre Opam Family Pising Johnston School Maning the Sagaliba temporary market set Tugagani Hydro Lakpa the police Nathinki. Katil Paminupi Taret Kangalaga Minister Unanaba Wanhanki. Katil Pambinupi Amana Makuna Pamle Wapam Sing Pongdorki. Sudaman Johnston is good the Sarichina. Come and get Karamba Aron by agenda no. I Koida Kagadraga Tangal Bazar the Sare Tangal Bazar to Wato Yadre Hojigamo Adugi Matunga spokesperson Duna. Mili singa temporary da aduga puna bazar mathakta mi changwa alu gali da changwa hai akano da ha ka chen da changwa hai raga kari gi da makta jono son banda bano karam ma government gi aron be jenda no miyang khangan biyo madu khandra di changi ba khongjang che ha kera tu kera dandi pigera demong kori chi rai ni chung al hal ro he bo pham chine ba achi sa ching mamang da koin hai ni Jiribam District Demand Committee Jiribam Mapung Power Revenue District Ama Hengadabani Haiduna February Taragi Hingnong Yai February Taraga Manga Hingnong Yai Power Satakiba Economic Blockade Taukiba Matam Asi Powada Government na demand Pida Batigi Matam Kaktaba Blockade Kauri Haina Committee Convener W. Dinesh Maitina Fondorogli Amarum the Blockade Sinamara Moiduna Jiribam Gi Langang Popida Port Yawagari Nifunitorum Lady Garishing Jiribam the security na escort Tauduna Puri Hari Kwakatil Makha, Konjing Lekagi Club Katil the Lady Government Primary School Sigi Matat Kopatin Sit Ugi Kansiga Lunina Pakatuna Yamna Kudong Tiningagi Pibum the Lerakpana. Sahi Paraglaba Power School Sigi Headmistress Namari Lena Authority the Wakache Piramdre. Mahiro Yamde Hydrokamanung Amada class pull up Torum Le Haina. Question Social Reformers Task Force Konjing Lekan Hari Marie Lena Authority Action Lokotravati Task Force Asina Tumina Laito Hari. Baldev, a premier study circle. After the successful completion of the first 1 month foundation course, admission opens. Foundation course for classes 6, 7, 8 and 9 CBSE. Classes start 1st March 2016. Class timing 10 AM to 2:30 PM. Duration 1 month. Subjects mathematics, science, English grammar, social sciences, Meitei Mayek and Hindi. Iramdam asigi ahan boyno puthokjaba sangai plastic storage tank sizinnabi yansinaba potlam yawdraba LLDP ina sajaba sangai de sizinnabi fangbigidaba sizing di 200 300 500 750 1000 1500 amashun 2000 liter ni chahi taragi guarantee ga loinana henaba makhal khudingi apama machu sing fangbigani Manipur gi ahanba beautification center mafam sida mahing uring unsa khoiba ariba dakfam phahanba ngami tattoo mole freckle na chingbasu lauthokpa yai hakchang gi ahemba fat pamdaba body gi hair lauthokpa yai ngasi mag unabiu Dr. Madhubala Laser Beauty Clinic MZ Avenue Imphal Adung karigumba awabasing asi mayungnaba thoklaba maroi marang yamna yawba chunjak chaba mapalda toina chaba liver da akaiba laklaba natraga liver gi mapangan chontharakpa tarabasu karishu waningai leitre lift saf syrup sijinabiu adungi awaba punamak koknabigi pambaini diabetic na naraba anaba singnasu sijinaba yaraba lift saf capsule shu phangbigani lift saf syrup amadi lift saf capsule naraga laing babudi narjingai da saksal hobana hena fai Amukana taram noksari Hengang Kendra gi manung san leiriba Koirengai Bazar tagi Posangbam Pawbagi lambi asi chahi tara hena sambidre MLA da wakalaba su tabidre hari lambi sambidre ba pawba miyam na sathu sin tawba yararoi haiduna ngasidagi lamda madongi miyam na lambi thingjan khre Amarom da Koirengai Bazar manak ta sariba thong asi mari lenaba singna quality control tobiu haina su phongdoragli Warini posang kuno kuliah dagi puri Bandung lengwai sini Manipur segi warini yum chaba kari loi season dari ngak tane ba mele khaktagi suna tana awu bami jingna sagi kemta khamjana daba usana daba saya dagi asida chari ba thong ju tasing har ba ko ji yengchan gini quality control jau de ba
ꯑꯁꯨꯛꯁꯤꯗ ꯂꯥꯟꯒꯗꯧꯔꯤꯕ ꯒꯥꯔꯤ ꯃꯌꯥꯝꯁꯤꯒ ꯗꯤꯄꯔ ꯃꯌꯥꯝ ꯑꯗꯒꯤ JCB ꯃꯌꯥꯝ ꯑꯗꯨꯒ ꯊꯣꯡ ꯌꯣꯠꯅ ꯁꯨꯛꯁꯤꯡꯈꯛ ꯆꯥꯎꯔꯒ ꯀꯔꯝꯍꯥꯏꯅ ꯆꯠꯀꯗꯣꯏꯅꯣ Manipur Sakarna development gi mingda ngahak ki oiba thabak thong kaya chatharak pada praja singna pendable kaya phawhale Imphal Mori lambi pakthok sauthok paga mari lenena MU gi main gate ki makha thangmada hawriba upambi kaya yanthat pagi thabak chatharak pasina koibada leiriba mioi kaya na pendable wafam kaya phongdok naragli mafam adu da leiriba mioi amana phongdok pada hauzik u hawriba mafam sei matamamada yum amadi dukana singba kaya leiduna mioi lising kaya gi punse hingnarba mafam nei adubu Sarkar gi chawkhat thorangi ni haiduna tak thokhraba matung nang se yanthaliba u singasi paisa sangna thaba hawduna mapung pharak pada ngairi ngaida yanthat pagi thabak torpa si pendi haiki असुक फजग उसी मोइ लंबी पाथोबिना मादा स्माना थुति बिजे खो याम नुंगाइ जति लेका याम लोकल की प्रजा मोइना सिगुम मोमोनि तादब सरकार की नियम चुमदबा nga के निंगन nga पत्तो थबो सिदि खो थबो सिन याम नुंगाइ जति पेंजदब फावि असि उगी काना बकरिनो हाबो खौदि मतम से mi pung khudi loi khangnar bani adum ka sidi yam that patati miku phadi pungai phadi asuk phaja hauna bo nam chahi tara gi matade na changraba pambi om su chawna hona ba pa chahi tara gi matade na chang u sibu si lambi chak thok pak thok pina ma da chma yan that piba yan chmani yan that to di kali do gi thajan biro mafam sabam tharam ba ya da bra hai ba gi question na hangjaning gi sarkar da koina sini koina haijaning thamjaning gi sida ad mari lene authority na sigumba yam sarkar asigi momurin ta da ba asigumba nga ki ning ba tawba sigumba thaba sidi khoi tahonijingde asigumba haina mase maina mafam dai thamjage Sakhibatang taraga marida Senapati district ki Wilong block ki manung chanba Sangkhongmai village amadi Barak Turel gi lonaba mafamda siba kuiraba mi hakchang ama lamdam madumgi khunja singna thengnarakle mioi adu amuba machugi khungrau asang ama setli jacket asang ama litli khong but ama tongi mau police na makhata na thijinabagi damak Imphal da purakha MLA RK Imuna Sagolban Kendra ki Kasampat mutum lekai da community hall sangaba ki thorom da phongdo ki bawa phamadu communal ohenna bawangang ni haina NPF Manipur no khangalakli MLA amana adu bawa phongdo ki basilai baktiba amadi mapung mari phada bi wangang ni hari Charulas na makhata na phongdor pada NPF na anti tribal bill gi mayuk talipli luingai ni festival yawlak panaga students federation gi kangbu da Manipur police commando na mantri pukri da sathaki ba thong adu condemn to bu phongdorli thodok adu da chenaba police commando sing suspend to da ni hana dabi towi Ziriba municipal council mathong ningthina to da badagi subdivision asigi mafam kaya da amot akai kaya na pik thal hari Zirigi pikraba 0 kilometer area asigi mafam kaya da amot akai kaya lauthok tana leibadagi laina tina kaya sandorpa yabagi ki balaire lambi chatpa miu singna chin khumlaga chatnare hariba amot akai na thalaba mafam singa si Ziriba municipal council gi office building matak tagi leplaga yengbada loina ubanga mi hari dukan phamli ba miu singna su magi amot akai singa du langthok ni mafam da langthok tura thamle Swast Bharat Mission Chingbagi Makhada Council Asana Asoba Sanpham Kaya Thada Duna Thok Pakalabasu Madugi Kanaba Phangdre Lur Nana Lehana Ziriba Municipal Council na Thabak Pakat Haningi Haina Prajamana Phongdoragli Kai Tari Simse Hoi Sai Sana Dukan Phami Bakangu Sina Hom Chasana Adana Hom Chana Thambiga Municipality Department of Local Pigatami Lona Municipality of Local Pigatami Sam Handabagi Masiongo Kai Focusina the pollution Tokana because Dukan Phamada Director Mina khudong cha da jam leire aduna ma sai sana gyan ta bi duna dukan phambi di sing na su amadi municipality council na su ma ji tang mi jinghan Siga Istv news gi miam gi kholau people's voice ta Kasampa thoksom lekai dagi thangjam ongbi sagitomina maki oibo wafam kaya thamlagli Aikhoi gi lakai asi nong het tabaga ising thomi aduga toti ising phangdabana sahi ahum sure maramaduna mari lainaba authority na yengsan biu amaromda amu manipur da ILP sanabasi akhoi yamna pamjare yaragadi athuba matamda sana hanbiu maramdi manipur da trail laklabadi mitot miansa mayam ama sanglaglagani mahiron-dagi leijaraglaba aikhoi gi leifam leiraroi aduga loinana Huran Jinti Taku Takati Sangni Piniba Laina Tina Mayama Pushala Agani Maramaduna Atuba Matamda ILP Sanahan Biu Manipur da Assembly na passed ILP gi bilong kak passed Okibado Chatpa Yaroi Tribing Hakshoy Haidana
हाइरिबा कांगबु अदुबु कोर्ट कौखटलगा जज अमना विचार तोहलगा मणिपुर दा सन्नगदोरिबा ILP की बिल अहुमसी ट्राइबल के हक सोई नत्रगा सोक्ते मैतै न मखोइबु नमधै नत्रगा नमधते हाइबदु विचार तोहनबा यागद्रा यारगदी अमुता विचार तोहनबियु मरी लेनबा अथॉरिटी दा हाइजरी अमरमदा मु प्रीपेड असे अखोई पैसा यावना मई तोइना मुटली यारबदी MSPDCL ना मुलन बिगनो Shillong amadi Guwahati da pangthokliba South Asian Games ki ngasi aroiba numit ki losinba numit ki boxing ki event singda Sarita amadi Mary Kom magi weight category da mai paktuna gold medal lawkhre. London bronze medalist Mary Kom na mahaki lamba Sri Lanka ki Anucha Kodituwaku Dilruksibu technical knockout ta maithiba piki mahakna Dilruksibu 90 second bhawgi manungda maithiba piki amromda kilogram nya khetere tegin humphugi kanglupta Asian Games gold medalist Sarita mahaki lamba Sri Lanka ki M Bidusika Prabhadibu maithiba pidna gold medal lawki mahakna wasalak padamori ko paw amukan pizari Nagaland Chief Minister Zeliang na Manipur Thugay na buhon na roy dabani ayon gi wang na tabak taw roy dabani hay na Dr. Dhanabri Lashram na pongdorali. Paubiyang tabiri basing amukan kurumdari.